Pakshadimpham Uipamar Uipapau Khara update Taujari. Indiana Sudan dagi ahenba citizen Sani Kungamapan Amaga Purak Bangam Gre. Hauzik Sudan da Yamna Kana Kutong Riba, Saragasida Indian Lebagasigi, ahenba citizen Sani Kungamapan Amaga Amapurak Bangamle, Hana Officer report Amagimatungina Fongdogle. Malem Gileba Kianasu African Nation Asigi conflict zone dagi Makoi Makoye. Lebaga citizen singbu rescue taunan bayam na kanda huana ribane. Sudan da rival general singi marakta sathariba kuthong na bagi thawdogasi sayul ahong ki matam mapung phajilagle. Masda capital Khartoum ki sarukta maungmaril naitan nongmai kam na bagi thawong sing sathaduna lagle. Sudan ki masing jam laba miyoi kya aman sulan janari hauzik conflict asi makhata na satharaktuna civil war ama tholakba ya bagi akiba laire. India, UAE, UK, US na sing bagyaw na malemgi Lebak kaya amana Saudi Arabia ki matenga loina na evacuation mission pang thogle. Thangsu na mita tara suba base ki wena Sudan ta leiriba Indian citizen sama kuntra ka banga Indian Air Force ki C-130J flight sin naduna. Port Sudan ta ki maifak na purak pangam kre tari suba outbound flight aduda operation kaberi ki makada passenger sani kun gamapan purak pangam ki. Hauzik Pawagi wana lal thok iba Sudan dagi India ki citizen lising magasampan barfudrama thoi di purak pangam kre aduga makoi singa tu ki manungda sama gatara gatari na yellow fever ki vaccine kap tapan maram oina quarantine tawtuna thamli haire. United States nasu makoi ki citizen sing local staff made atopa miyoi singbo organized convoy ama ki mateng lautuna rescue taw pangam kre. Port Sudan dagi makoi singadu Red Sea City da purakre and State Department spokesperson Matthew Miller na phongdogle. United Arab Emirates nasu Sudan da leiriba lebagasigi citizen amati atopa miyoi kya bo evacuate tawgre. Britain amadi US jauna maremgi lebak samakun ganifana evacuate tawgre haire. Hauzik Sudan da sathariba kuthona khibagi tawdogasta US ki citizen ani di Syria abasi confirm tawre. US ke civilian ama nongwai kap na badagi haidorokpa maruna palaga sikhi haire. Aduga to faduna Khartoum gi Loha city da doctor oina leiba US gi miyoi adu thangna thinduna halakhibani haire. April ki tang tara ga manga dagi hauraga army amadi paramilitary ki marakta khudokna bagi thodok sing chathariba asna miyoi. Sama gi mathakta sire aduga lising mari samanga marfutrama fanna asoka pannangle. Defense Minister Rajnath Singh na petrol vessel amasong landing craft from Maldives ta khudol tamgadore. Defense Minister Rajnath Singh na hayeng dagi metang ahum phobuda petrol vessel amasong landing craft from Maldives ta khudol tamgadore. Defense Minister hai ngasi Singh na Maldives ta sadringai gi wafamasi hai kibane. Maldives asi India gi strategic gi oiba maru oiba iblo na maritime lebagamani. Singh gi Handaki Maldives ki khongsadasi maruiba am oigani khongsadasina leibagani gi marakta maruk hoibagi mariyadu khenasa silha lagani haike magi khongsat manungda sengna Maldives ki President Ibrahim Mohammed Solih ka unagani amasong Foreign Minister Abdullah Said loidana Defense Minister Maria Didi ka unaduna hiram kayada warisanagani haike Indian number of amasong partner oina loina raki bale boxing da makoi gi building capacity semgat kani ana thajaba pikiba adugi paringda Defense Minister Rajnath Singh na first petrol vessel ship amasong landing craft from Maldives National Defense Forces ta kodol oina piragani ana ministry na thokpa serol man haige Singh na Maldives ki defense amasong Foreign Minister Singh wari sanar tun hai levak ani ki marakta lainari pa defense ki oiba mari adusu yangsin minagane Maldives asi Indian Ocean region da India ki maruiba maritime neighbors ing barakta amani haugi basai khara as defense amasong security ki yauna hiram ke hadalai baksing asik afaba mari thamna tu lagle India ki aerospace command hauzik fawa laitri space based offensive weapon sing madhautari IAF Indian space based offensive weapon sing madhautari an Indian Air Force ki chief Yearship Person ACM BR Saudhuri na ngarang haikre. Final frontier ado weaponization amasong contestation angalakiba asida lebak asigida maksu full-fledged military space doctrine amatamna ba magna pel tawke. Intelligence surveillance amasong recognizes amasong communication ki hiram sing khakta hauzik thoriba
asigi manung khakta thambagi bahota space domain pumbabo chap chana sinabagi IAF safety asset ba warwol asi United States power mi pai hen grab mong da China na yamna sadiba space amasung counter space capabilities puthok pada athuba mong da kumang saksin khiba serak ta phangdola khibani Chief of Defense Staff General Anil Chauhan amasung IAF chief punabakda space domain da defensive amasung offensive capabilities animak chawkhathana ba India gi mathau thaba do namit khani gi phamangda sena pankhe Sudan da akan bamong da khut thoknari gai serakta emergency aid supply thongkhre Sudan da akan bamong da khut thoknari gai serakta emergency medical aid tan nivan pokhi ba aircraft ma thongkhre an official report amagi matungina phangdokli Hauki ba sayul ani rom chukna rival general singda loyal with force khut thokna bagi thodok siksa thagraba matung tarakbada mangda krabo hostel singda resupply tawna ba khona bada emergency medical aid puriba plane aduna landing tawkiba aduna chawna mateng oiragani UN gi emergency medical aid tan nifan thongkiba aduna asogapan nanglaba miyo cha kaya layengna ba khona bada chawna mateng oiragani Sudan da thokiba hingsa gi thodok asida civilian singda misibina thopagi changsu hengalakli April tang tara ka manga da Sudan gi army amadi paramilitary force ki marakta khuthona bagi thodok asi thokibani loinana Sudan wa civil war ama thoklagani habagi nunang wa pogalle Sudan ki kutung na ribe area da liba hostel singi saruk hom thopagi ani di amanga da thokle hana National Doctors Association gi maikete gi phangdoragle medical supply health worker water amadi electricity gi su awat pamayong nare ngasi medical gi aid puba aircraft ado Jordan dagi paikra port Sudan city da thongki bani haina International Committee of Red Cross ki maikete gi phangdogle medical aid ki supply ki problem sing adu da anesthetic dressing Sosurres amadi atai atopa medical material sing yaure hariba material sing asi barwena conflict asida asoka bandang laba miyoli sing amarum hena layeng bagi khudong saba lahelagani haire capital Khartoum amadi atai atopa khuthong nariba area da leriba hostel sing da supply to bada khudong saba lahelagani ana ICRC regional director for Africa Patrick Youssef ki maikete ki phongdogle Sudan ki doctors sendik nangasi phongthok ki wafam amada hauki ba sayul anirom Helaba matamasida civilian sikhiba masing asi samri kunga mga sore aduga asoka pandhangbana lisingani supna marhut ramathoi oire nakala maromdana Israel na Syria da air strike tawbada civilian ahum asoka pandhangle Israel na Syria ki home city ki manak nakna air strike chathagi bagi thodokda civilian ahum asoka pandhangle an state media ki report na phongdokli Israel na air strike chathaki badu marwina Iran na sogatpa Hezbollah ki munition devo oigani haire Hauki ba sahi tara rom hena Syria da lancha tharakliba asida Israel na air strike sa kaya ama pang thokre masi marwena Iran na sogot pa force amadi Lebanese Hezbollah fighter sing target tawdura air strike adu sathaki bani Syria gi army gi position da su air strike sathaduna lagli Lebanon gi awang tangba maikai rom da gi misal sinaduna Israel na attack tawki home city gi manak nak na leiba position kya amada su target tawki haire Israel sa taraki ba attack adu da civilian ahum asoka pandangle civilian amana petrol station da maisak padagi thoki bani haire Syria gi air defense system da so misan sing adu intercept tawfam thok bani haire aigona AFP ge contact tawna ba patamda Israel gi military na incident adu gi mata da kari gumba mari amata leite Syria gi government na sumhak bo lauksin bina ba yamna kanna takna duna lagle Syrian Observatory for Human Rights na pangdoki ba wafam amadadi Israel sa taraki ba attack asida Syria ki lanmi mari asoka banangle makhatana Israel na air strike sa taraki bada Syria gi miyo hum amasu asoka banang ki haire Syria da attack sa thaki pagi matang dare Israel gi oina kari gumba nonghai ta bo wafam amata pangdok pa laitri masigi sumatak da Israel na misal strike ta pagi matang tadi kari gumba kamen amata piba pamde haire Israel gi yengthina ba oriba Iran na lamdamadore influence piba gi sanga se hengalagli Satharaki ba attack adu da civilian ahum amadi petrol station ki civilian ama asoka panangki masing jamra fuel tank amadi truck ya amasu maisa pagi thodok adu da yawkhre Israel ki military na di hiram masigi matang da karigumba comment amata pide all defo adu khusukulai sing thampamni habagi tabakta phongdokli Afrin ki tang ani da Israel na Dava airport area driver Hezbollah defo amada target tawkhibada pro Iranian fighter ani seki aduga lami manghana asoka panangki haire Maragasi Defense Minister Joab Galhan Israel bo hanjin attack satai hana maran seri Crimea ki full devote
ड्रोन अटैक चथदुना पाक्ततना मई चाखरे मॉस्को लानमीसिंगना मुथाखरे ngasi nongtil ki matamda Russian lawsinduna leikraba Crimea da leiba fal depot amada drone attack sathana paksan mai chakpagi thodok ama thokraba matungda Moscow gi maihidagi mai ado mafung fana laksin bangam khre haire fal storage adu Sebastopol da leiba Crimea fal city da leibani mafamadu da khanghaudana drone strike satharakpadagi paksan mai adu sakhalakibani mafamadu da Moscow na governor oina leiriba Mikhail Razbozov की order matungina mayado Moscow की लानमी सिना मफुंग फाना लाक्सिन बंगम खरे हन फोंदोरा खरे ngasi की drone attack sa taduna mai sakhan ki ba mafam adu chawrang square meter lisinga bagi matak to oigani hanaso governor Mikhail na telegram ki messaging et amada phongdora khre thoki ba mai sa pa ki tawdok atu da miyoi amata sokapan amadi asiana nang bagi paw leite han leba ga sigi preliminary information ki mai ka dagi phongdora khre Crimea da Russia na yatu na thaw walipa sargi Asyov na fongdorok pada ngasi Russia ki air defense amadi electronic warfare force na mafam adu da attack tawba sangsila ki ba drone adu ani adu Crimea peninsula da kap thaduna mangan khre anu fongdorok re drone ani adu kap thabagi thodok da misimina amadi aso pan nangbagi paulai de haire Sebastopol ari mafam masi Russia na Ukraine dagi lisingani taragamari da namda lawsin khraba Crimean peninsula ni Russia na hek mafam masi lawsin khiba matung dagi Ukraine gi Maikadagi mafam usta kyarak hana air attack satharakiba laikre ngasi sathakiba drone attack adu Ukraine gi maikadagi sathaba attack ni an Russian officials na akan bamarat sirakre maragasida west ki maikadagi F-16 fighter jet pirak dring hai mag oinana counter offensive sathaba auragane west ki maikadagi F-16 fighter jet sing pirak dring hai mag oinana counter offensive sathaba auragani an Ukraine gi President Volodymyr Zelensky gi warol matungina phongdokli Russian President Vladimir Putin na Ukraine full scale oina invasion athaki basahi ama faraba matung tarakpa asida Ukraine gi kha amasung nokpok thangba lamdam gi saru control tawna bagi damakda khuthokna bagi thawdok sing yamna kan chathari mamang sai ki February kun gabari dagi hauraga Russian invasion chathakraba matung tarakpada Ukraine gi lanmi sina Russian force gi makodagi square mile lising kuntha gi matakda liberate tawbangam khre masi oiba taragasu Russia gi president Vladimir Putin na Ukraine da matam sagna idai tana ka da lal ama sokna na bagi thawrang tawduna leire Western gi lebak singi meke dagi F-16 fighter jet pirak tringai mang oina na counter offensive adu sathana ba thawrang tawre Zelensky na haki bada West gi lebak singi meke dagi F-16 fighter jet pi tharak pa matam da songdari ba lal asida sawba mateng oigane adumai namak ekona West gi meke dagi pi tharakani thajari ba F-16 fighter jet amadi atai atopa warplane sing adu Pitharakringai ma oidana aikoina counter offensive asi sathabadari West ki makedagi F-16 fighter jet pirak laga tha anirom chupna training tawraba matungda counter offensive atu chathagani aina Russia gi makedagi khanba leiraga sumadu oiroi toba thawongni aikoina counter offensive atu chathanaba sem sadona leire West ki makedagi su F-16 fighter jet sing adu pitharakpagi tangai fadaba lai West na fighter plane sing adu pitharakpa taragadi lalasi lochen bayabagi phibam amal lai Ukraine ki foreign minister Dmytro Kuleba na haikibada Ukraine na West ki lebak khara dagi F-16 fighter jet paiba hainana bagi damakta training piba hauragani ana phongdokhiba laikhrabane US na sava F-16 fighter jet singasi technical gi characteristic yaklakpa matamda ideal aircraft amoiri masi oiduna so Ukraine na atai atop aircraft sing antana yengbadi leite United States na fighter plane makalasi savu oibana hariba fighter plane makalasi pirpa habasi US ki makha pona leigani haire US amadi South Korea na deterrence ki dil chathagiba North Korea na khudongthiba nangani section warol pikre US amadi South Korea na deterrence ki dil ama chathagiba asina lamdam masida hena khudongthiba phibam amai pamayok na lagani hana North Korea gi leader Kim Jong Un gi masandapi na section warol piraduna phongdokre Kim Jong Un gi masandapi Kim Yo Jong na haikibada North Korea ki nuclear deterrence ase mafung phana ba mapangal kangkhan bagi tangai fadaba lai North Korea ki mekede ki nuclear ki threat pirapot thingna bani haiduna US na South Korea da nuclear submarine deploy tobagi aba pi khrabane masina maram oraga South Korea na makoi masagi oina nuclear khulai sadaba haibagi yakhre Washington declaration aina khangna deal ase saliba sayul ase ki matamda President Joe Biden na maki South Korea ki counterpart Jun Suk Yeol ga American capital da wari sana ki matamda law thoki bane US amadi South Korea ani ki marakta yanaba purakhi bagi matangda
warol paladuna kimna haikibada nuclear war gi exercise pangthokliba makai amade Korean Peninsula asta hianbat nuclear ki khulai sinariba makai yangnabaki maikaida mesimina thopagi sang hiangane US amadi South Korea hiana akan bawong the exercise pangthokliba magai North Korea ki maikaidagi madubo ngak thokna bagida magda khoju khulai sagatpagi tangai fadaba lai Magna makatana section warol piradun haikibada US amadi South Korea na satharaki bathawung asina Northeast Asia amadi malemda santi amadi tangdu laitaba phibam ama lehnana bhona bada hiana khudong chada bamai unha lagane Kim Jong Un की मसनोपी किम यो जोंग नॉर्थ कोरिया की सेंट्रल कमेटी ऑफ द वर्कर पार्टी की सीनियर पोजीशन दा फंपारी बमसक नायरबा मिवी अमने मागी मबुंग किम जोंग उन द इन्फ्लुएंस साउना पी बंगमले बने हायरे यूएस की प्रेसिडेंट जो बाइडेन असु दिल्लदु तरामना ओखिबगा लोइनना मसिना नॉर्थ कोरियन अटैक चथरकपदगी गाक थोकना होनबदा हेनबा पांगल कंकनहन बंगमलागनि हायरे साउथ कोरिया की प्रेसिडेंट जुन्ना हाइकिबदा एग्रीमेंट अदुना मरम ओरगा यूएस की माइकैदगे South Korea व North Korea ने अटैक थरप मतमदा ngakthokani habagi thajaba pikiba commitment adu sabchana thabok oina pangthokpa ngamlagani haire Sudan da khuthokna ba sayul ohum changchilakle myoi chamanga hena sigre lising manga rom sokre Sudan ki army amasung paramilitary gi parakda khuthokna rakhiba do ahum suba sayul changchilakhiba ga lepa kasigi konung khatum gi mathakta lan gi plane singda bomb racing chatharakhiba ga loinana Kanda nomai kam nakri amasung lebaga si majet tana karak payabagi phibam leire ani UN chief na warning dawre Army Chief Abdel Fattah al-Burhan amasung mahaki hanagi number 2 paramilitary rapid support forces command tawriba Muhammad Hamdan Dawloga gi marakta April 10 ga mangada khothona rakhibasing adugi matungdagi yamdrabal mioi samanga kunganipan sekre amasung lising mari samanga marfudrama pan sokre Makoina nomai kapal lipna na bayana serul Janarol kya yana ki aduba makhoi amatana madu haksina launa de Myoi lak jangkhai ki city oriba konong khartum sarakna ba amasung al laitaba ki bebam da laikre misam siba ki masing hena hena kan khalagle sanana ba sinjak ising amasung electricity walaglaba makhoi gi yom sing da myoi kya maromna awa ba mayung nari myoi lising kya na thakna ba sada Egypt South Sudan natagana Ethiopia da lan adudagi che Kinaba awaba khongsatni chanaba hon khongsat sing chanana ba honari Lebak asina maset kai tharak labada sakti ki damak khothokna bagi hak leite ana Saudi na mapuiba Al Arabia Television the UN Secretary General Antonio Guterres na haike United States Saudi Arabia African Union amasong United Nations na losingba lan khamna na ba hona kiba amagi mathong Sawol sinamita khwaidagi nobu oina namit humnegi ceasefire janake Ariba ceasefire adu kasi nonghaising ahing nongyai matam loiragani Aikhoi gi akoi bapuna makta fighter jet sing amasung anti aircraft weapons sing pokhai bagi makhol sing da akoi mikap tholakhi ana kha thangba khatum da mioi aman haiki ayu angan badagi hauna marwena konunga sigi thangnaba Omdurman city da leipa state broadcaster gi headquarter gi akoi bada khothokna badu makhasa tharake yengthina ba general ani lising ani kunga mathoi Kuamada lega ki sakti pai khiba army se Burhan amasung paramilitary RSF ki chief Deglona amaga maral sine rakhe RSF wa Sudan mang daganana pa pandam thamba militia amani ana general Burhan na haike amaramda RSF chief Deglona army chief adubo thajaba hatpa miwe amani ana saike Leibak asigi security force ki magok thongba ani ki marakta lan ga sakmana khothokna rakhiba adudagi Leibak kamarom na makoi gi citizen check mapam asidagi logthok lakre mi million tara ga manga apun ba missing gi hom thopa gi saruga mana hanana sak tang ga da ki ngak thokna na pamateng mathau tare ngai hingsa ase leibak asida mi million kya amaga hiana saba phangdaba gi phibam thoga lagani and world food program da haikre hauji khuthokna pham manakta leipa mafum sing da leiba hostan sing gi chada humbudra rom thabak tawgidre amasung hostel kya ki mathakda sel kapsulakre ana doctors union haike Matamadugi Heartland President Omar al-Bashir na ethnic minority arrival singi mekta Arab Besto Oris tribe singdagi marwena recruit tawba Zanjawet Militia thaduk tuna lisingani ahumda thokiba lal amadagi haujiksu Darfur awaba koktre Pagdadana muthatana bagi mahaki campaign atuda jamdrabada mi lak ahum sikhi amasong mi lakun ga mangarup lanjen hanki ana UN gi masingno ulle International Criminal Court na President Bashir bo war crimes against humanity amasung genocide ki maral seki magi Zanjawid haba militia atuna kona rapid support
ꯄ꯭ꯔꯣꯁꯦꯁ ꯑꯣꯏꯔꯛꯈꯤ ꯃꯗꯨ 2013ꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯦꯝꯈꯤ꯫ ꯕꯔꯍꯥꯟ ꯑꯃꯁꯨꯡ ꯗꯦꯒ꯭ꯂꯣꯕꯨ ꯂꯩꯉꯥꯛꯀꯤ ꯁꯛꯇꯤ ꯄꯥꯏꯔꯛꯈꯤꯕ 2012 ꯀꯨ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯥꯛꯇꯛꯅꯕ 2019ꯒꯤ ꯄ꯭ꯔꯣꯇꯦꯁꯁꯤꯡꯒꯤ ꯃꯇꯨꯡꯗ ꯕꯥꯁꯤꯠꯄ ꯃꯐꯝ ꯂꯧꯊꯣꯛꯈꯤꯕ ꯃꯇꯨꯡ ꯏꯂꯦꯛꯇꯤꯕ ꯁꯤꯚꯤꯂꯤꯌꯟ ꯂꯩꯉꯥꯛꯇ ꯑꯣꯟꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯀꯥꯏꯈꯤ꯫ ꯀꯣꯟꯅ ꯖꯦꯅꯔꯦꯜ ꯑꯅꯤ ꯑꯗꯨ ꯑꯃꯒ ꯌꯥꯅꯔꯛꯈꯤꯗ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕꯗ RSF ꯔꯤꯒꯨꯂꯔ ꯑꯥꯔꯃꯤꯅ ꯄꯨꯟꯁꯤꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯅꯤ ꯑꯗꯨ ꯌꯥꯅꯔꯛꯈꯤꯗꯕꯅꯤ꯫ ꯆꯤꯅꯥꯅ ꯁꯥꯎꯠ ꯆꯤꯅꯥ ꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧ ꯀꯌꯥ ꯄꯥꯏꯈꯠꯂꯤꯕ ꯑꯗꯨ ꯈꯨꯗꯛꯇꯒꯤ ꯇꯣꯛꯅꯅꯕ USꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯐꯤꯂꯤꯄꯤꯟ ꯑꯃꯗꯤ ꯁꯥꯎꯠ ꯆꯤꯅꯥ ꯁꯤꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯆꯤꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕ ꯈꯨꯗꯛꯇ ꯂꯦꯞꯅꯅꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯉꯔꯥꯡ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯆꯤꯅꯥꯒꯤ ꯃꯥꯏꯀꯩꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯋꯥशिꯡꯇꯟꯒꯤ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁ꯭ꯄꯣꯛꯁꯃꯦꯟ ꯑꯣꯏꯔꯤꯕ ꯃꯦꯗꯤꯌꯣꯅ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯤꯗꯦꯟꯅ ꯍꯣꯁ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯎꯟꯇꯔ ꯄꯥꯔꯠ ꯑꯣꯏꯔꯤꯕ ꯐꯤꯂꯤꯄꯤꯟꯒꯤ ꯐꯥꯔꯗꯤꯅꯥꯟ ꯃꯥꯔꯀꯣꯁꯀ ꯎꯅꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯥꯡ ꯑꯣꯏꯅꯅ ꯐꯤꯂꯤꯄꯤꯟꯁ ꯑꯃꯗꯤ ꯆꯤꯅꯥꯒꯤ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯁꯥꯎꯠ ꯆꯤꯅꯥ ꯁꯤꯗ ꯆꯤꯅꯥꯅ ꯄꯥꯝꯗꯕ ꯃꯈꯜꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯝꯗꯕ ꯃꯈꯜꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯥꯏꯖꯤꯡ ꯑꯣꯊꯣꯔꯤꯇꯤꯗ ꯆꯌꯦꯠꯅꯔꯤꯕ ꯏꯁꯤꯡꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯡꯊꯣꯛꯇꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯐꯤꯂꯤꯄꯤꯟꯁꯀꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯃꯊꯛꯇ ꯆꯤꯅꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ USꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯤꯗꯦꯟꯅ एशियादा लेरिबा तोंगन तोंगनबा लेबाकसिंग हेना अतोप मरी थमनबगी खोंगथांग लौखलपगी सरुकम होइना US अमदि चीना अनिगी बरकदा पुवारी ओहरगदब मरीसिंग हंदक थाक थेंगना उनदर वरी सानाखिबा लैख्रे मसिदत नतना फिलिपींस बो सी लैंड गी मनुंग सन ख्वाइदगी खुदोंग चाबा पिनदब वाफम अमदि तावंद मकोइगी मरुइबा चप चाबा लालुंगसिंग पाइखननबा थौरांगसिंग पीखिबगी वाफम लैरिबने अरोइबदा कंटेंटसिंग असिगी मरुइबा पाउ खरा असिबा पाउदम जरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनम पदागजरी चैनल असिदा दोमदा कानारबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काबिगनु नमकपो अमगहना थागजरी।